ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯁꯨꯙꯤꯔꯅꯀꯣ ꯊꯨꯡꯒꯗꯧꯕ ꯄꯦꯁꯦꯟꯖꯔ ꯋꯥꯅ ꯂꯥꯛꯇꯣꯏꯁꯤꯡꯁꯤꯒꯤ ꯌꯦꯟꯅꯕꯅꯦꯅ ꯑꯩꯈꯣꯏ ꯔꯦꯗ ꯀ꯭ꯔꯣꯁꯇ ꯑꯆꯥꯄꯣꯠꯀ ꯏꯁꯤꯡꯒ ꯄꯦꯀꯦꯠ ꯆꯥꯝꯃꯔꯣꯝ ꯊꯤꯟꯕꯤꯔꯝꯕꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯋꯥꯅ ꯂꯥꯛꯀꯗꯣꯏꯕ ꯏꯆꯥꯁꯤꯡꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯇ꯭ꯔꯦꯟꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇꯩ ꯁꯍꯔꯁꯦ ꯂꯥꯛꯑꯒ ꯑꯃꯨꯛ ꯁꯥꯡꯅ ꯄꯨꯡ 8-9ꯒꯤ ꯂꯥꯛꯑꯒ ꯋꯥꯅ ꯂꯥꯛꯈ꯭ꯔ 9ꯒꯨꯝꯕ ꯊꯨꯡꯉꯀꯥꯟꯁꯤꯗ ꯆꯥꯐꯝ ꯑꯣꯏꯅꯕ ꯆꯥꯅꯕ ꯄꯦꯀꯦꯠ ꯑꯩꯈꯣꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯇꯧꯕꯁꯦ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯗꯥꯟꯅꯤ ꯑꯗꯨꯒ ꯂꯥꯝꯃꯕ ꯆꯥꯛꯈꯥꯎꯁꯤꯡꯗꯨꯗ ꯁꯣꯏꯗꯅ ꯃꯍꯩ ꯑꯣꯏꯒꯅꯤ ꯁꯤ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯔꯥꯡ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡ ꯕꯦꯡꯒ꯭ꯂꯣꯔꯗꯩ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯋꯥꯅ ꯂꯥꯛꯈ꯭ꯔꯗꯨꯗ ꯏꯁꯤꯡꯁꯨ ꯈꯔ ꯂꯩꯇꯒꯨꯝ ꯇꯧ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯤ ꯀꯧꯔꯦꯔꯒ ꯃꯃꯥ ꯃꯄꯥꯅ ꯒꯦꯠꯇꯒꯤ ꯃꯆꯥꯁꯤꯡ ꯄꯤꯔꯝꯒꯦ ꯈꯣꯠꯂꯝꯒꯦ ꯑꯅꯛꯄꯁꯤꯡꯒꯤ ꯋꯥꯅꯤꯗꯣ ꯑꯔꯥꯞꯄꯁꯤꯡꯗꯤ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯅ ꯇꯧꯕꯗꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯀꯣꯛꯑꯅꯤ ꯄꯨꯂꯤꯁꯀꯤ ꯊꯧꯖꯥꯟꯗꯒꯤ ꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ Part 4, 19/1ꯒꯤ part ꯑꯃꯅꯤ. ꯑꯩꯈꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯀꯤ ꯃꯃꯥꯡꯗꯒꯤ ꯃꯥꯒꯤ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯊꯨꯅ ꯚꯣꯇꯔ ꯆꯟꯁꯤꯟꯕꯤꯌꯨ. ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯒꯤ ꯂꯩꯔꯤꯕ COVID-19ꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯄꯥꯟꯗ ꯂꯩꯔꯨꯕ ꯄ꯭ꯔꯖꯥꯁꯤꯡ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯥꯠꯁꯣꯏ ꯀꯦꯟꯗꯒꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯇꯥꯌꯦꯟꯒꯤ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ. ꯂꯩꯔꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯦꯁꯇꯤꯡ ꯇꯧꯗꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯇꯦꯁꯇꯤꯡ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯔꯦ. ꯂꯥꯛꯏꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨꯁꯨ ꯑꯩꯈꯣই ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ. Hirage haibadada isama bhakkarga tanasi haibadida matamgi matum Hayro asa sanatam kanana haiden na mouse chalo do yase mouse compulsory asu kang biche pura to aita wi bakai ngoti lo le ko bana ma singa je pura la ne ja ma tu pura ko ne thai ado asu le manga Teka modeli na siya may ano si San Juan ba ako puli. Kina nutigi po siya ilagay ng pala aman ito niya. Photo mani nambi. Sila nung ay. Group. Sisi mayam na dito upiyo ano ko mayam na pwede ato pa mayam ati lain na sili adu sila sindi lang biram ito mayam se di mati ato ubada yam na penjare haibadi yam na chingna dana ba pwede lekai na yum da hala kan da su lagi mayam na su chingna di da na bagi mawong siya fazana silam sindi lang biram na se pwede mati